Hi ma'am, my hopes na ma'am we ko no kuramjari. To hantak se Manipur da sarang na ba dai di numai ta ba kai no kana mayam sum thoe thok pa je amana achauba dai de amana achauba mayam pam na bai ne ba ko ta seng na hajo ha ka de da achauba mayam pam ba ni na Manipur si da thoi da ba ta hoi roi da ba mayam sum mayam tholak ka ne aduna PR bo la kre PR la pa se kamai to la le no hai ba matang da ai karigumba kitang mayam da sum sigi matang se da wari lejarake kaino kan da akoi se community se sama nang lai bane sab kaino kan da naga wagera any communities kudima se community ani hum community ani hum lai se sama na lai mina na kaino kan da amana si pai raga tawi hai ba kan da yaroi do ba aduna kaino kan da central government ki defend law raga central government PR thamjalaga masida loina phaba phattaba mayam se loina lokthuaga tawle no mai kaphalin kananu kamai toino mi hala lena kamai toino haibada tawdaba yadabnina akoi tasena kana innocent woi banina akoi shanti pami aphabam pham da chatpa pami aphabam pham da ngasi akoi gi India do ro any international do ro mapam khuding ta chalaga akoi loina performance utpang amena art do ro culture do ro dai anything fight do ro dai ama do ro loina performance would pangamidana ado Manipur da lairba sinau mayam daidi ama mani paisa pai ba karo party to ba mina sana ba daida makata ba ngai du di sum laira ba sum ko manung da koi gi puki ma da ngamu mayam lai pha ba gi ta paina phaning ma tham da ina ising set situ ga injin ba la situ phaning ma panam matam da pha ba yai hai ba gi wakan ni ka tharok pa na di bai ado ba ina sir bi re ni mata ke no ma jar ko Kuki India sida Kuki Manipur state sida amana cover loan man pane haibi Kuki igiba journalist wari ngai matam da igriba puthokriba mayam do adu Manipur gi situation mayam se ma loi khangam ngane khangbai matung ina asai ge Manipur da soi se kai no haiba gi matang da kari gumba khara chumthongning badagi adu gi history do khangaga asagi journalist wara khabar yolaga khabar ge print out tawraga lakrene ba magi living style magi features akoi che kanai da soidi no kamai toy no ngasi bo aina sum yeng jarak pada akoi na sum yeng jarak pada ma thagat pagi Manipur paja mayam na bodi agi gi ai bio se yeng bidaba ai gi channel subscriber mayam na bodi sawningam ba yai ko seng bagi de ai ngasi bo hai jo hai ga Lalonba football sanaramba Santos trophy ngai mai first play India di chatpa yaba chalwa adugi khabar yon ngai mamang da mana chatpa yaba chaloroga koi be yaba koi roga moina loina India gi keno mayam se khanga la kan oh Manipur to se Manipur saukhana ba da ingkana ba ai ngasi bo chu theng na te ko uju jarak tri koi Manipur da mamang chahi da yamna upgrade tawra lai robne Northeast manung da ada yani mapang khudeng makta yengba kan da Northeast ki seven sister laibai manung sida Manipur mu chawkhat pa di lairaktra bane ba adu manung da pinpoint thinjalaga sanarmi ba jine ba khanga yam phajan saning gane makok mathong oiba mi ni na khanga ba adu bo hoje mayam na pham ta na ba na moi marakta su nuksina da ba na mai laidana sigumba nuksina da ba je topi raga Agi wakan dari Manipur Prajagi Khanba Manipur Prajagi Yengo Manipur sita laiba Manipur laibak se gi Prajagi chu khanga do bani laibak ki chu khanba chuma mi ma amna depend wai mi je hoju phol da thiwa phangdri sini kwa ding ai se mayang question hang ngai kana no amuk lak tu wa sem je pai do di chahi 2030 box se BJP na India nagi karim da sumaina kanana pinpoint option gera kanana mathun da yada se ai congress da yamna dai BJP da yamna kino tawba nate akhoi na sum ujaba moi gi supporter akhoi ngasi go chu leijarak ta bai matumina aina sade ha jai do khabar yon banupa mana akhoi gi future akhoi gi life se mana sem na bo honor pa kanda kana no pinpoint thinjal laga tawgreje matamdu na mana injan gi bana te ma sawang na te maitem sa da su dai any communities ai nu she ne ai the mene dukan phamjan na ba ya dai da ma taw ya ka ma mayam taram mani ko sigumba source ya do plan di mayam taw gani ka ba India gi di kai no ga no proxy war depend taw gani no aduna
ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯍꯣꯞꯀꯤ ꯋꯥꯈꯜꯗꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯃꯥꯅ ꯇꯧꯔꯝꯕ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯃꯥꯏ ꯃꯤꯆꯪ ꯑꯩ ꯆꯪꯉꯣꯏꯀꯣ ꯃꯥ ꯐꯠꯇꯦꯗꯤ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯐꯩꯗꯤ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨꯅ ꯍꯣꯏ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛꯇꯣ ꯃꯌꯥꯝ ꯋꯥꯔꯧꯔꯝꯕ ꯌꯥꯏ ꯁꯥꯎꯅꯤꯡꯉꯝꯕ ꯌꯥꯏ ꯅꯨꯄꯥ ꯊꯣꯛꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯆꯥꯛ ꯄꯣꯛꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯩꯗꯣ ꯍꯣꯔꯦꯟ ꯊꯥꯡ ꯊꯤꯟꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕꯀꯣ ꯁꯤꯗ ꯊꯥꯡꯅ ꯊꯤꯟꯖꯟꯒꯦ ꯃꯥ ꯐꯠꯇ꯭ꯔꯕꯅꯤ ꯃꯥ ꯑꯗꯨ ꯇꯧꯔꯕꯅꯤꯅ ꯊꯥꯡ ꯊꯤꯟꯖꯟꯒꯦꯅ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯇꯣꯜꯂꯒ ꯑꯁ ꯃꯩꯇꯩ ꯃꯆꯥꯉꯩꯁꯦ ꯑꯗꯨꯅꯤ ꯃꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯒ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯌꯦꯡ ꯕ꯭ꯂꯦꯝ ꯇꯧꯕꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯁꯥꯔ ꯑꯁꯦꯡꯕꯀꯣ ꯁꯥꯔ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯔꯃꯦꯟꯠꯀꯤ PR ꯊꯝꯖꯤꯟꯕꯤꯔꯒꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯆꯍꯤ ꯑꯃꯅꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯖꯅꯨ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤ ꯁꯤꯗ ꯍꯨꯔꯥꯜꯂꯤꯕ ꯁꯤꯗ ꯂꯧꯊꯣꯛꯏꯕ ꯁꯤꯗ ꯃꯈꯣꯏꯗ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯧ ꯐꯥꯎꯕꯅ ꯍꯥꯏꯔꯛ ꯇꯥꯕꯅꯦ ꯃꯥꯁꯨ ꯆꯨꯝꯗ꯭ꯔꯣ ꯑꯣꯏꯍꯜꯂꯤꯗꯤ ꯉꯁꯥꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯤꯁꯤꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯗ ꯃꯈꯣꯏꯅ ꯉꯁꯤ ꯔꯤꯂꯦ ꯆꯠꯁꯅꯨ 10 ꯔꯤꯂꯦ ꯆꯠꯁꯅꯨ 50 ꯔꯤꯂꯦ ꯆꯠꯁꯅꯨ ꯀꯔꯤꯝꯇ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯁꯨꯡꯀꯥꯏ ꯀꯥꯏꯔꯣꯏ ꯃꯣꯏꯅ 100ꯔꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯖꯅꯨ ꯁꯦꯄꯔꯦꯠ ꯇꯥꯟꯖꯅꯨ ꯃꯣꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯖꯅꯨ ꯃꯣꯏꯒꯤ ꯃꯄꯨꯟꯁꯤꯗ ꯄꯤꯕꯤꯒꯗꯕꯁꯨ ꯂꯩꯇꯦ ꯐꯪꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯅꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯖ ꯇꯥꯟꯖꯔꯒ ꯏꯃꯥ ꯀꯩꯊꯦꯜꯗ ꯀꯩꯗ ꯂꯩꯖꯔꯒ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯋꯥꯖꯔꯒ ꯐꯤ ꯅꯨꯡ ꯌꯣꯟꯖꯔꯒ ꯂꯩꯖꯕ ꯀꯥꯡꯕꯨꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯗꯨꯀꯥꯟ ꯃꯌꯥꯝꯗꯤ ꯃꯣꯏ ꯂꯣꯏ ꯄꯥꯏꯁꯟꯍꯧꯈ꯭ꯔꯦ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯗꯁꯨ ꯌꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯃꯥꯅꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯈꯟꯖꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖ ꯃꯌꯥꯝ ꯆꯥꯎꯈꯠꯃꯤꯟꯅꯅꯤ ꯉꯁꯤ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯣꯏꯅꯤ ꯍꯣꯔꯦꯟ ꯍꯥꯏꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯅꯪ ꯃꯇꯝ ꯈꯔ ꯂꯦꯞꯄꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏꯀꯣ ꯍꯌꯦꯡ ꯆꯍꯤ ꯅꯣꯏꯅꯅꯦ ꯄꯤꯟ ꯄꯣꯏꯟ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯄꯤꯟ ꯄꯣꯏꯟ ꯃꯌꯥꯝ ꯑꯃ ꯊꯤꯜꯂꯒꯁꯨꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯃꯤꯍꯣꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ BJP ꯒꯚꯔꯟꯃꯦꯟꯠꯗꯨ ꯑꯣꯏꯔꯣꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯦꯝꯁꯦ ꯃꯥꯅ ꯀꯩꯅꯣꯗ ꯀꯤꯌꯔ ꯇꯦꯀꯔ ꯑꯣꯏꯅ ꯂꯩꯌꯨꯒ ꯍꯥꯏꯔꯛꯏꯁꯦ ꯂꯩꯍꯟꯗꯥꯕꯅꯦ PR ꯄꯥꯜꯂꯤꯕꯅ ꯀꯤꯌꯔ ꯇꯦꯀꯔ ꯊꯤꯔꯣ ꯀꯅꯥꯅꯣ ꯑꯣꯏꯍꯟꯗꯣꯏꯗꯣ ꯃꯥ ꯑꯆꯨꯝꯕ ꯑꯐꯕꯅꯤ ꯃꯥꯅ ꯇꯧꯔꯝꯃꯤꯗꯣ ꯃꯥ ꯐꯣꯇꯦꯖ ꯃꯌꯥꯝ ꯍꯣꯜꯂꯦ ꯁꯤꯗ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯗꯩꯗꯤ ꯃꯥꯏꯒ꯭ꯔꯦꯟ ꯆꯪꯉꯛꯏꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯇꯧꯕꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦꯕ ꯃꯥꯅ ꯇꯥꯛꯈ꯭ꯔꯦꯕ ꯃꯥꯒꯤ ꯆꯍꯤ 2-3ꯁꯤꯗ ꯃꯥꯅ ꯆꯥ ꯌꯣꯟꯕ ꯑꯃꯒ ꯈꯕꯔ ꯌꯣꯟꯕ ꯑꯃꯒ ꯑꯩ ꯂꯥꯁꯇ ꯄꯣꯏꯟ ꯂꯥꯛꯆꯩꯁꯦ ꯆꯥ ꯌꯣꯟꯕ ꯑꯃꯒ ꯈꯕꯔ ꯌꯣꯟꯕ ꯑꯃꯒ ꯑꯅꯤꯁꯤꯅ ꯁꯥꯟꯅꯔꯛꯄ ꯂꯤꯂꯥꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯤ ꯉꯁꯤꯐꯥꯎ ꯏꯟꯗꯤꯌꯥꯗ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯕꯤꯒꯅꯨ ꯃꯌꯥꯝ ꯑꯐꯕ ꯃꯌꯥꯝ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯑꯃꯗ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯒꯗꯤ ꯑꯃꯗꯁꯨ ꯋꯥꯔꯧꯒꯅꯤꯀꯣ ꯑꯁꯦꯡꯕꯒꯤ ꯑꯗꯨꯅ PR ꯊꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ PR ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯆꯠꯍꯜꯂꯒ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯆꯨꯝꯅ ꯆꯠꯂꯦꯗꯅ ꯑꯗꯨꯑꯣꯏꯗꯤ ꯍꯦꯟꯖꯟ ꯉꯝꯃꯔꯣꯏꯅ ꯉꯁꯤ ꯌꯨꯝꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯗꯩ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯇꯥꯜꯂꯤ ꯑꯗꯩꯗꯤ ꯁꯔ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯇꯧꯔꯤ ꯃꯌꯥꯝꯗꯨꯁꯨ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯆꯥꯔꯅꯤ ꯊꯕꯛꯁꯨ ꯆꯨꯝꯅ ꯇꯧ ꯉꯝꯃꯅꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯀꯔꯞꯁꯟ ꯃꯌꯥꯝꯗꯁꯨ ꯂꯣꯏꯁꯟꯈ꯭ꯔꯅꯤ ꯃꯇꯝ ꯈꯔꯗꯤ ꯈꯤꯇꯪꯗꯤ ꯈꯥꯡꯖꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯆꯠꯍꯟꯖꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏ ꯂꯥꯛꯏꯕ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯗꯁꯨ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯀꯃꯥꯏꯅ ꯐꯍꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯑꯗꯨꯗ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯁꯔꯀꯥꯔꯅ ꯑꯗꯨꯅ ꯁꯦꯝ ꯑꯣꯏꯔꯅꯤ ꯑꯗꯥ ꯁꯦꯝ ꯑꯣꯏꯔꯅꯤ ꯍꯥꯏꯅꯤꯡꯉꯥই ꯑꯣꯏꯗꯦ ꯑꯩ ꯀꯩꯅꯣ ꯑꯆꯨꯝꯕ ꯃꯥꯅ ꯇꯧꯖꯔꯝꯕ ꯃꯥꯅ ILP ꯂꯥꯟꯒꯤ ꯇꯧꯍꯟꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯒꯣꯇꯥꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯌꯥꯝ ꯄꯦꯜꯂꯤ ꯏꯕꯣꯕꯤꯅ ꯑꯐꯕ ꯇꯧꯔꯝꯕꯗꯁꯨ ꯑꯗꯨꯝ ꯁꯤꯗꯩ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯕꯤꯔꯦꯟꯅ ꯑꯐꯕ ꯇꯧꯔꯝꯕꯗꯁꯨ ꯑꯗꯨꯝ ꯁꯤꯗꯩ ꯀꯃꯥꯏꯅ ꯇꯧ ꯄꯥꯟꯗꯣꯏꯅꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯔꯀꯥꯔ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯨꯗꯒꯤ ꯍꯦꯟꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯒ ꯅꯨꯡꯉꯥꯏꯕꯗꯣ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯖꯦꯕ ꯑꯁ ꯑꯩꯈꯣই ꯐ꯭ꯔꯤꯗꯝ ꯑꯣꯏꯅ ꯍꯤꯡꯉꯝꯕꯅꯤ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗꯁꯨ ꯏꯃꯥ ꯏꯄꯥ ꯍꯥꯏꯕ ꯀꯃꯥꯟ ꯑꯃ ꯂꯩꯗꯅ ꯏꯃꯥ ꯏꯄꯥꯅ ꯉꯥꯡꯉꯒꯗꯤ ꯑꯩꯈꯣꯏ ꯐꯠꯇꯕ ꯇꯧꯅꯤꯡꯉꯒꯁꯨ
ꯆꯠꯄ ꯌꯥꯗꯦꯗꯅꯀꯣ ꯐꯠꯇꯕ ꯑꯗꯩ ꯉꯥꯎꯁꯟꯅꯔꯨꯕ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯉꯥꯡꯉꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯀꯩꯅꯣ ꯀꯩꯅꯣ ꯁꯞ ꯇꯧꯅꯕꯅꯦꯕ ꯁꯞ ꯇꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯣꯔꯦꯟ ꯑꯁꯣꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯑꯁ ꯀꯨꯀꯤꯅ ꯍꯧꯔꯛꯑꯦ ꯑꯗꯩꯗꯤ ꯃꯩꯇꯩꯅ ꯍꯧꯔꯛꯑꯦ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯦꯟꯁꯤꯟꯅꯔꯗꯤ ꯑꯗꯨꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯅ ꯇꯥꯕꯅꯦ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯛꯄ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯊꯧꯕꯤ ꯑꯗꯩꯗꯤ CSO ꯃꯌꯥꯝꯁꯤꯁꯨ ꯈꯪꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅ ꯉꯥꯡꯗꯕꯤꯗ ꯀꯅꯥꯅ ꯑꯣꯏꯗꯣꯏꯕ ꯑꯗꯨꯝ ꯏꯟꯗꯤꯌꯥ ꯒꯃꯦꯟ ꯈꯟꯖꯔꯛꯀꯗꯕꯅꯤ ꯁꯤꯗꯤ ꯈꯪꯉꯕ ꯀꯅꯥꯅ ꯑꯣꯏꯍꯟꯗꯣꯏꯁꯨ ꯀꯩꯅꯣ ꯑꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯃꯒꯗꯤ ꯑꯐꯕꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯃꯥ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯂꯧꯊꯣꯛꯑꯦꯅꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯨꯅꯨꯀꯣ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯃꯥ ꯀꯤꯌꯔ ꯇꯦꯀꯔ ꯑꯣꯏꯅꯒ ꯊꯝꯖꯤꯜꯂꯛꯏꯁꯦ ꯈꯪꯉꯕ ꯃꯇꯝ ꯈꯔ ꯅꯪ ꯄꯣꯊꯥꯕ ꯊꯥ 4-5 ꯊꯥ 6 ꯊꯥ 8 ꯑꯗꯨꯝ ꯁꯦꯝꯃꯣꯏ ꯅꯣꯏ ꯃꯁꯦꯟ ꯈꯟꯅꯍꯟꯗꯣꯏꯅꯤ ꯐꯝ ꯀꯅꯥ ꯄꯥꯝꯃꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯝꯁꯦ ꯀꯅꯥꯅꯣꯒ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕ ꯑꯊꯧꯕ ꯑꯗꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯐꯕ ꯃꯐꯝꯗ ꯑꯆꯨꯝꯕ ꯃꯐꯝꯗ ꯂꯩꯅꯕ ꯍꯧꯖꯤꯛ PR ꯂꯥꯛꯄꯅꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯆꯦꯛꯇꯤ ꯇꯧꯗꯕꯅꯤ PR ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜꯗ ꯌꯨ ꯊꯛꯆꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯑꯣꯏꯔꯣ ꯁꯤꯇꯤꯗ ꯑꯗꯩꯗꯤ ꯀꯩꯅꯣꯝꯃ ꯊꯧꯕ ꯑꯣꯏꯔꯣ ꯄꯨꯡ 10-11 ꯆꯠꯄꯗꯨꯗꯤ ꯑꯗꯨꯝ ꯆꯦꯛ ꯇꯧꯗꯕꯅꯤ ꯅꯪ ꯀꯔꯤ ꯄꯨꯔꯤ ꯑꯗꯩꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯔꯠ ꯏꯁ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯅꯦ ꯗ꯭ꯔꯒꯁ ꯂꯂꯣꯟꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯗ꯭ꯔꯒꯁꯀꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯥꯟꯗ ꯋꯥꯔꯜ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯌꯦꯡꯕ ꯀꯥꯟꯗ ꯐꯥꯔꯤꯕ ꯀꯥꯔꯇꯦꯖ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯟꯐꯝ ꯊꯣꯛꯑꯦꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯁꯥꯞ ꯇꯧꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯠꯂꯤꯕ ꯑꯍꯤꯡꯗ ꯆꯠꯂꯤꯕ ꯀꯥꯡꯕꯨꯗꯨꯗꯅꯦꯕ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯕ ꯑꯍꯤꯡꯗ ꯑꯗꯩꯗꯤ ꯍꯨꯔꯥꯜꯂꯤꯕ ꯃꯌꯥꯝꯗꯨꯅꯦꯕ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯍꯨꯔꯥꯜꯂꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯁꯥꯞ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯦ ꯁꯨꯡꯂꯩ ꯂꯦꯞꯄꯣꯏ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯃꯤ ꯍꯣꯞꯀꯤ ꯋꯥꯈꯜꯗ ꯊꯝꯖꯒꯦ ꯁꯤ ꯍꯥꯏꯔ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯨꯊꯣꯔꯛꯀꯦ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯗ ꯁꯤ ꯍꯥꯏꯔ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯁꯦꯂꯨꯠ ꯇꯧꯖꯔꯤ